Charangnaba Phibam Asida Nrc Update Touraba Matung Census Tounaba Hayeng PHAOBAGI MANUNGDA LEINGAK FIREP KHANGHANDRABADI CSO SINGI APUNBA MIPHAM PHAMDUNA MIYAMNA CHANGSIN-GADABA KHONGJANG HAING LAOTHOKLAGANI HAINA Campaign for Just and Fair DELIMITATION JFD na section WAROL THAMLAKLI WAFAM ASI JFD na Thobal Kaithel Phambi Mathak Makha APUNBA amadi Meitei Community Joint Coordinating Committee 18 Club ka kutsamaduna Thobal Kaithel Census Toudringai NRC hana update tawgadabni haibigi matangda pangthokiba miyamgi oiba khana nainaba amda phongdokibani jitrenda dingombamna makha taraduna state asida Huran Lona da Changsin-GADABA Leisen Kraba Mito Miyanta Sing Takthoknaba NRC Update Touraba Matung Census Tougani Hairiba Haibagi Chap Chaba PHIREP ama Manipur LEINGAKna Lauraba Matung August 6 Phawbagi Matungda Miyamda Laothoknaba JFD yauna semkiba task force na matam thakibani ngasi phawbadi LEINGAK ki maikaidagi chap chaba PHIREP khangalakpa leitri karigum Hayeng phawbagi manungda LEINGAK ki maikaidagi pakum piraktaba tarabadi MIYAMGA CHANGSIN-GADABA KHONGJANG LAOTHOKNABA SEM SABA LOIRE LOINANA JFD task force na changsilakpa khongjang singda lamdam ase leiriba miyam asu sagot piu jitendra makha taraduna hai Manipur thokliba lan asi kuki amadi mete ni gi maraka thokpa lan nate thokliba lan asi Manipur thogaya pamba amadi Manipur kanba pamba mioi singi maraka thokpa lani kuki khudimak lan pamde mapalamdagi narol da changna kiba chen kuki narco terrorist singna lamdam ase gi gel homi singda landarakpani mitop singna narol da lamdam ase da changlak singi mafam kaya da kunda leita don leisilaba matung chigmai kaya kokthokuna poppy plantation toro matung madudagi phanglakpa senfa maduna afaba makal gi kuchu lai lesin duna micham miyamda landa dona makoi gi separate administration ama sem na ba honarakliba si LEINGAK asina karisu tawbungamdana leiri aikoi gi leibak tungi mirol gi kanna ba hona bada state asida tha si gi tarik tara trete gi hogani haina thaurangliba mikok thibagi thabak asi mangoinana lamdam asidagi mito mirancha hana khandoklaba matung Mikok TBU Haizabada LEINGAK asina yabijiba karigino karigumba miyamna pamliba mitop khandoklaba matung census ki thabak chathagadabani haiduna taliba demand asigi ona tainabada LEINGAK ngami matakum census ki thabak paikhalakpa tarabadi makhal makha ke khongjang changsin-gani hairi NRC Charangnaba Phibam Wakolon Amada Manipur Miyamda Pibai awareness Mayam Singu Pibai Irona Okiban Minikani Mamanga Manipur Miyamda Novira Ware Pi Matungina Laiba Tangtur Phawgi Manungda Manipur LEINGAKna Manipur Sida Census Pam Thok Tini Mamanga NRC Tawgadabani Haibagi Ware Tapsana Logadabani Haibagi Miyam Khumna Laothokadami Haiba Laikre Aduna Mazugi Losilakagi Ekoji Alkabadam Losilakui Tarja Nasina Luka Koji Punga Hargana Manung Tangare Masigi Irona Thobal Kiti Mamayna Paibi Mayam Singa Loina Laiba Tangtur Phawgi Manungda Manipur LEINGAKna Ekoji Mikot Thi Binamada Census Tawgadami Haiba Aki Wafum Sigi Akoi Thongdok Chabani Amsung Karigumba Masigi Akoji Phawgi Manungda Karigumba LEINGAK Sina NRC gi maramda adoga NRC tawgani haiba lakta taragadi Manipur miyamda lawki warep to Thobal gi ima singu club singa lona laiba mathangi